Hello ma'am khurumjari ainaneko 15 days ki mamang de experiment am tawbane ba do yara kanda ma'am de uchchagen to do success ti oire ma'am si mangra thumbi do ne ba ko u mangra do nate sweet potato do ado mine ne ising de lupa ga ma se khogi propagate to ba haitare do isu yeng bane ba ado yare ado mana se pi isine ne ko ma'am aigi mangra se pi eba adugi ne ba ko mangra kitang saw phangadi mayam keno da akhoi phangadi tawbiyo ba ko ado aina mangra mana ne kakthale dana tangkhai ma aduga kakthapagi side to aduda ising de lupsale dana aduga yeng bane do fazana hawi mapanda puthoraki yango puthoga fazana yengange edi ising da so pose yatai su dum thai ising da thabsina ne maintenance sangde sisina ne Brazilian wood lucky keno tree abra bamboo abra keno haibdo ne sise me sisune ko ne ising da hana ka step ka aga ising da thai ne siso online da yam tang ne sigi Brazilian lucky wood che to me am yeng bio se adu marak marak ta ne thingje sine toothpick toraga thingjen bane do ising di am lupsan biya de ba ko kitang lup ka da ba adi maton thangba saruk se khaido bane fazana oidra ma'am to yong to aduga ne ma sina khara thuna growth oye atai su yam leiri ulaki yong ko atai du su khara di atai gi du su khara di thokpa haure ado mase aina khanba ne thaba su sumai dum toraga thaba yani ado ising da loya propagate to bi di chara anoba sema se lon ising de yai sima bu de han de khangjei ko ado aidi lei thaba khot pas am pa me ma aduna sise low maintenance so ois mana koigi drawing room gumba da kai gumba thambada yam pabi asoba thamdra so na to si sing je to sine ne khai de bi yenge na khai de na toksemane mara khara ga song yam di song di masina growth khara tappe aina khanbra mangra sigi ne ma li beli de bagi oram gani ba hosi gi duna khara li ba sidi phajana yong ne mara yam thodra duga khara so tawre adu mayam na ne mangra se khandari khara li ba sina nga sagi yam thoibado mana thoibado aduga semina bane adu amasina khwai gi best haidi growth yam hen gre hai tare aidi ne ko khoi gi philodendron adigi bamboo lucky bamboo adigi money plant loin mayam ising thai me try to biu ma'am adugane ma se ising je nini humni lega sindokpio ising pumtharakpane aduga kitang light leiba jaga haitare thong maya guma thongnau maya guma da thambiyo ma'am loina mani ko ising da thaba puna makse aigi kai ising da thage kai kamai lei thage hedu stum ucharake ado ayamana de YouTube ta de gi sak thongbu uchabane aigi hanagi subscriber followers indi khangbiram gani ma'am aigi 17k yorba matang da lan horakpa matam da ini yam share tawbadagi aina soidina link kumbada namubra khangde ba ko aduda aise hack tawbi gi bane adagi gi page se pura flop chat krema aduna hoji aibu hana yengbiramba aibu follow tawbiramba aibu nungsibiramba mayam amuk khana follow tawbiro aibu amuk khana nungsibiyo haizage aduga loiselage thank you ma'am karmuzari